Kokomi की पब्लिक कन्वेंशन पांगथोखरे मे अहुम असि एंटी नार्को टेररिज्म डे लाउथोकपा याउना माखा ताबा खोंजंग सिंग संगसिनना बवरेब नखरि हौखिबे सयिंग लिसिंग अनिगा कुनगो होमदोइगे मे अहुमदगी स्टेट असिदा थोलखिबा इशू सिंग असिगा मरी लैनना ngasi kokomi na sinduna 3 year of Manipur crisis haibisida people's convention ama ebo yama sumang lila sanglena pangtokre tuan ba akhang ahi kya yauna pangtokiba mifam aduna lairibe irang asigi matang yamna kuna khanaraba matungda warep kya lokre warep singa dudi english singa niga kungo homdoigi me ahumdigi kokomi ama sumiyamna lemna kiba warep punama ngasigi mifam ni hena sesinale warep singa si thabak to onthoknaba government of India amasu Manipur government animakta takshin baga loinana makhal makhya kya gi democratic oiba khongjang sing tuan laikai club maira paibi maikai gi local body singa loinana sanction mina basu kokomi leadership ta ngasi gi mifam nup sinari trong lobby amasum TM ka som gi khulni da thokiba narco terrorist gi saramsat ki mihat sing adu ngasi gi convention asina ngam khai leitana yaning da ba phongdok paga loinana थाउदोक सिंग अदुदा सेनब टूरिस्ट मियाट पसिंग अमदी मियाट असि सथनब सिलिब सिंग अदु अथुब मतमदा फादुना मतिक साबा सेराक पिनबा अमसुम पिकलिबा अंगांग अनि हाटखिबदुगा मामाबुना सुवनखिबा थाउदो अदुबो यानिंगदबा फोंदोक्तुना संसिंखिबा खोंजंगदा CRPF ना मियोय उहुम हाटखिबा थाउदो अदु अथुबदा जुडिशियल इंक्वायरी तौनबा गवर्नमेंटदा माखा ताना मियामगी मतेंग लोइनना कोकोमिना लैजबा थाकता तक्सिनबा India lengana sin koki narco terrorist seasonaduna atat akham laituna landa aduna miyam gi punsi tem sing narak pasi gi mayokta people's convention asina kokomi gi lising makhada sa thariba khongjang asigi makhada yamna kupna khana neina duna kokomi gi hauji sa thariba khongjang asi leppa laituna sangsin baga loinana ihaw asi democratic oiba mawongda hena kanchin ba haukibe April kunga manga da kokomi na laibak miyam ga loinana lengak ta hangkiba wahang taret ki pakumadu पेनिंगाई ओइदबा मरमना वहंग सिंगदु ngasi miyam gi mifamna demand oina lenga ki mafamna thamri mafam amasu matam gi matungina mathau tarabadi akhang ai sing community leader IDP gi mihut singaloinana kokomi gi miyoi sing yawba people's delegation ama semduna state ki chief minister na lusingba mihut kangbu amadi government of India ki central leader sing unaduna phaminaba wa khanaba amadi miyam gi awana kokna bo hona begi thabak thorom kaya pangtho hona na banga sigi mifam gi miyam kokomi de sinaba sei khuding gi numida sibu narco terrorist na malem gi tuan leibak singda misa miyam bu otliba masum leibak kya gi politics yaksinduna narco money gi matingna election na makhoi gi agency miyam gi mihut saduna vote ka handuna leibak kangkhong sai haliba kaya sigi mayokta malem gi miyam puna makta khanganduna mit panghanduna narco terrorist nga sibu punna thengna minaduna kholaw lawmina ba numit ohela si haina warep lawmina ki loinna sai khudingi me ahumasi anti narco terrorism de haina laukthokna duna lepnari UN amasum masigi organization singna me ahum asi international anti narco terrorism de haina laukthokpina batakshin ba haina yanari hari amata oibigi thauna lingjel fudoktuna ireibak iramdam kannaba aikoi puna hotna minarasi AK mirabai aikoi gi leibak kanjanaba honabada mama oibi singna khwangset masi langduna hotnaba mathautai kanaguma miyoi natragana kanglup amana insinduna thabak tawbigi satnabi thadoktuna amatu oibigi thauna lingjel aduna ireibak iramdam kannaba hotna minarasi haina pasoi ACG XML AK mirabai na phongdokri ngasi pasoi part 1 awang lekai de nangnu sagadaba multipurpose community hall ama Lok Sabha gi MP Dr Angomsa Bimol akoi jamna orek yum tambigi thoramga mari lenana AK mirabai no wapam asi phongdokibani mangna makhata na haikibada Manipur thukliba irang asi kanana kari maram gi thogalibano haibisi miyamna hangduna lakli miyam gi mihut ama oirabadi miyam gi yaifuna thabak tawba mathoktai local area development gi senpham MLA gi nati senpham aduna assembly constituency edu manung de sothaduna lairiba bapam adu semga sakana bani kendra asigi lairiba MLA na ngasi phawba lamdam asida thokliba irang asigi matana wapam amata phongdoktuna lairi haina criticize tawraduna bot matamda miyamna utsairaduna miyamgi lusingba oina ba tholakliba khudima matam sana para tambiba mathautai haina phongdokhi thauram aduga mari lainana MP Bimol na haikibada Manipur gi yanglen saru oina lairiba maitai furupna me ahum da thokliba irang aduda mina thaglakpa langda karamna thukibano haibisi angakpa phawi Meetei furumna lamdam masida khundari ba kanglup khudima amatu oina nungsi sanana hingminana ba khona duna lakli
ꯃꯁꯤꯗ ꯅꯠꯇꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯅꯥꯀꯜ ꯑꯃꯗ ꯇꯣꯡꯁꯤꯟꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ Indian citizen amana phangpham tokwa right sing phau security force na phangandana thamba sima angakpa phawi BJP lenga asina Manipur politically singnare bureaucrat kangkhong hele amadi personal relationship phauba mari tathalle haina phongdoki Manipur gi territorial integrity unity peace amasum development mawong amatada compromise tawroidabani Meetei alliance Haukiba saying lisingani ka kungo homdoi gi me ahumdagi tholakhiba laibak thiba thawdo adugi common thoram ga mari leina Meetei alliance ki maikei gi Manipur territorial integrity miyam gi unity peace amasum development kari gi mong amatada compromise tawroidabani haiba Pirep adu hena session hale haina lup asina thadorakpa chirol amana haidi chirol asina makhata na haidi bana demographic influx ka mari laina hena mapangal kanba regulation amasna bayauna narcotics ka mari laina activities singa masum law kaina popi tharibe singa sigi mathakta akan me action lawgadabani loinana environment forest amasum ecosystem asi kaihendana thamna ba honagadabani hauzik lairiba government asi hiram khudimakta fail oiri Lamdam masida santi amasum public order ningthina maintain tawba ngamdri miyamgi punsi lanthum punsi mahingda akaiba pidanaba mapung phana security piba ngamdri national amasum state highway singda ayat apan piribising asi mapung phana ko uhan ngamdri state manungda buffer zone thamliba sibusu yamna kana yaningda phongdokladuna laingaki maikei digi IDP singa Mari lainaba humanitarian ki oiba issue sing kokhanba ngamdabada natana makhoi makhoi gi hanagi jaga sing aduda asoi angam yaudana hanjanba ngamdri amaromda koki amasum Meitei ani gi marakta laidiba unkhatnaba sina maram oiraga miyoi kya gi punsi mangkhre kaya amana asu apan nangba yauna miyoi lak amagi mayada mayum maikei thadokton lanjenari yum amasum lanthum kya ama ata thokli maning tamna satok sin tawba phangdri border economy amasum yamgi punsi mahingda sauna akaiba piri adumainama lairibi rang asi athubada loisinduna tangdu laitaba puraknaba lainga ki maikei thamoi singna honabigi sang asi yamna nemli masina maram oiraga haukiba thakra asida kuki sinjau group singi marakta kuki amasum tangkul group singi marakta kuki group amasum mau paumoi amasum atopa singi marakta unkhanaba amasum hingsa gi thawdok kya thokli hari Lairiba irang asi loisingi hairabade miyoi khara pharaga sairak pibna yaroi su abrogate tawbo yauna maru fuktat pasangi sapamja jadomani lamdam asida hausik lairiba irang asi loisingi hairabade aikhoigi mathakta landarak liba kangbo asi pha punduna sairak piyu haiba kaktana yaroi adubo madusu tawpham thui Hena maru oiribadi India government ga su sign tawnariba Myanmar origin oiriba KNO gi lusingba PS hokip amasum ZRO gi lusingba T goitieni si pharaga su agreement tawduna maru fuktok pasangi maru fuktana u masa tharaga leibana di kanaroi maru thiba sangi haina Federation of Homi gi president sapamja jadumani na phongdokre Haukiba saying lisingani ga kungo homdoi gi me ahumdagi haurakhiba lana singi sahi ahum pharakpaga mari leinana Manipur ngamkhai kanba lup mankal na sinduna peace integrity and development haiba moto gi makhada ngasi konthogjo makha sabalai kai community hall pangthokiba ireisa singda temsingna rakhiba numit 3rd May 2023 gi thoramda president member oikiba sapamja jadumani na wafam asi phongdokladuna makha tan haikibada lana sigi marumda kanalai Kanana tohon mano kanan thena gaduribano haibadu aikoina khangminaba sangi haukiba sahi Englishing aniga mangada Bharat Sarkar ki Ministry of Home Affairs ki makhada Assam Rifles na KNO amasum ZRO ga su agreement sign tawnakraba matung koki militancy ngasi makoina tolop piduna mafi marol thonduna rasan piduna masum training piduna sahi kullom sangna sangbalakibani KNO amasum ZRO gi lusingba KNO amasum ZRO gi lusingba PS hokip amasum T goiti ani si Myanmar national ngaktani India lenga na koki militancy ngasi sangbalakpagi nungdwebu waphamdi lamdam asida lairiba ningtam lalhaw sinam thanaba amasum thopsinana ba honabada sijinabani koki jau militancy na taliba separate administration amasum state ki demand asi makhoibu remote point na sanariba singadugi thawin sini India lenga na lamdam asida lairiba miyoi sing laiba asigi citizen ama oina uba ngamdi
Bharat Sarkar ki mayokta lal haubusu nataba Indian Constitution ki makhara demand tawribasinga su sign tawnafam thokra India lenga ki mayokta lal hauribasinga su sign tawnabaduna amani lamdam asigi misa miyam ki mathakta landariba kuki narco terrorist asi sairak piyu haina miyamna lauri adubo makhoi khara asi pharaga hatlu haina demand tawbasini irang asi loigadaba nati remote pairaga sanriba miyoi tarakun tharakuna irang asi adum makha chatagani makhoi sing adu phawa masum sairak piyu haina laudabdi yati adubo hena maru oiribadi keno amasum ZRA gi lusingbani asi pharaga su abrogate tawduna makhoibu maru foktok khiba sangyai ki Manipur da thokliba sahi ohum farab irang asiki matangna CM khiba enquiry gi report deadline maridak lanthokraba sungasi phaw submit tawdana leiri sahi ohum apung farab irang asiki matangna thijinana ba center CM khiba commission of enquiry gi report deadline maridak lanthokraba su ngasi phaw submit tawdana leiri hiram asiki matangda Hindustan Times na fonglakpa report amana hai Manipur thukliba irang asigi matana thijinana ba center na commission of enquiry asi kumja inglisingani ga kunga homdoi gi jun marida semkibani commission asi semkiba matamaduda lainga na thokiba notification gi matungina makhoi gi report adu center da tha taruki matungda thagalakadabani haina khanki Hauzik Pawada panel asina thengthang marirakta matam sangthabigi khudong chaba phangkhri commission gi report lankhatpagi ikon ba deadline asi chaliba tha sigi tang kun da oiri mamang thakta haibadi kumja inglisingani ga kunga mari gi September taraga humdoi kumja inglisingani ga kunga mari gi December taraga humdoi kumja inglisingani ga kunga manga gi May kun amadi kumja inglisingani ga kunga manga gi May taraga tarukta report lankhatpagi deadline sing laikhrabani haidi pausna makhata na hai irang asigi matangna commission asina eyewitness amadi victims sing statement launa bigi damak New Delhi da kawi Imphal da leiba commission gi office asina su irang asiga mari leinaba document amadi atai mari leinaba masak mathung kya amasu lokhat pa laikri hauzik phawbi oina di document sing thijin humjin bigi thawas loire hari hauzik commission gi mangna tariba wafam di hauzik phawba phangliba application sing asigi manungda kana bu sumon tawgada gi habisini ohang ama oiri haina masak maming takthokningdaba official amana phongdok hari Amaromda commission ge members sing adu sahi sigi February thada Manipur sakadabane dubo anob irang khra thoki bedagi yaithuki commission asin hanagi chief minister yauna matam adugi Manipur police ki DGP amasum chief secretary oiramba sing somon tawban natraga makogi statement lobagi thabak wali masigi maramdi commission ge paperwork amasum atai masak mathum sing thijun humjin bani hari Panmayawadi commission asida maruoiba ohang marigi pakum puthoknaba sinabani ohang sing adudi Manipur hingsa gi thawong sing karidigi hawrakhibano kari karamba thawdok sing tholakpadigi hingsa yawrakhibano mari lenaba authority gi thabak thawong sing kari karamba ahob laikhibagi amasung amadi irang losinana bohonaba administrative ki Manipur si India gi saruk ama natrabra haina hangladuna laknibani maramaduna Manipur gi damak India lengan special parliament session ama kauduna Manipur gi irang si gi waroisin prana bohona biwaki Mana makata na hai irang asida laikhidraba amadi thiba khangdana laikhraba singi emung manung amadi miyam nungaitabadi adumak lainari maramaduna center government Manipur lenga ka pullaga warusinama purangnaba araiba mawongda hotnaba yabani irang asiga sahi ahumlom supam nompham khangdriba amadi mahairoi sing ningthina mahitamba phangdriba sina generation amadi manglabani maramaduna irang asigi warusinama athubra purangnaba lenga asina hotnabiyu haina MLA Sujakumar appeal tawki Malom awang laikai gi crematorium manakta bom oigani singnaba mapok haikri ngase pung 12 minute yangkai ga mangarom taba matamda Imphal West District ki Singjamai Police Station kon ma tidim lambi paning gi Imphal Airport manaki Territorial Army gi gate laidiba malom awang laikai gi crematorium manakta bom oigani haina singnaba posa ama pok haikri hadi thawdo adur aso appan amata yawkhiba leiti bom oigani haina singnari posa adu pokhairakpada crematorium adugi saruk kharadi akai toi thokre hadi Thawdo adu thokraba matung police amadi army gi kangbu thawdo thokpham jangsinuna yengsinbegi thabak sathakri kanana kari maram gi tamakta bom adu pokai helamli bano haiba hauzik phawbi gi oinadi chapsana khangmangamdri NRC gi matangna support tawraduna XCM Beren state ki oina NRC tawnaba official record lei haina phongdorakli Manipur State ki oina National Register of Citizens NRC pangthoknaba Manipur Assembly da lawkiba warepsingi matung ina English ngani ga kungani thoi amasum English ngani ga kungamari da official notification thokiba laikhri haina hauzi yamna kana yenariba NRC ki matangna palliba BJP na lusing balenga sigi misang da hanagi minister nong thamam beren singana wahai kya phongdorakli
Mangna social media da hiramasiga mari lainana thagalakpa posta hiramasiga mari lainana haukiba government gi decision sing official documents sing support ka loinana action na onthokna ba hona duna lakli haina phongdorakli mangna makha taraduna english ngani ga kungani thoi ki august manga da manipur legislative assembly gi resolution Samaga kunga mapan laukipa warep ki matung ina house aduna Manipur state ki oina population commission lingkhat pa amas state asita national register of citizens NRC sa nahanba haiba sini house ki floor laukipa decision ado formal policy direction amani isam sama political insurance nati hari warep sige matung ina english ngani ga kunga homdoi gi angan serokta action oina pakhat pa haukibaga loinana Manipur State Population Commission linkhat kani haina Manipur gi gazette ta confirm tokiba lekri linkhat kiba commission asigi mathori honglakliba population demographic amadi masiga mari leinabi issue sing yengsin mani commission asina tangai fadana district sing de hengalakliba population asi study tawba mating pangba masum registration system singi link tawriba date sing analyze tawdona government matam sana report pikhat pani haina phongdorakli government sa tharakliba khongthang asi state asigi oina NRC satnanabagi thaurang manungsan mani haina official singna phongtokli commission asina tangai fadribasi survey satatuna recommendation sing tawbagi ayaba piri hai NRC ga mari lainana phongdorakli ba wafam singa sida beren singana criticize tawraduna Manipur state ki oina NRC satnanaba thaurang linge sida kanada ba thaudok kya pusinduna issue asina thaina ba hotna ribasi yam nga yamadi miyam bulana lamjingna ba hotna bani haina phongdorakli Kotogi separation day yaning da phongdorakli kangpok pi the base da kuki refugees sing semba committee on tribal unity kotu na pangthokpa separation day gi thoram khanoi thot khon yaning da phongdorakli khanoi thot khon gi media and information cell na thadorakpa chirol amana hai ipai pu singilam da maset makai tana ba thorang da kholakpa naga miyam na tumini yengduna raithokloi Koki refugees sing na semba organization amana ngasi separation day gi thorom pangthok tuna national highway 2 da pung taragani thogi total shutdown pangthok paga loinana phajang da leiba martyr cemetery da thoram ama pangthoki yamna ngakningai oiba mongda hauji Manipur gi deputy chief minister oidb Nemcha kipgena thoram adura wangang bu yauki thoram asi Loniam political project nati mapa lebak ti sangnak refugees sing na ifong phong sinba tokai taning bigi rally ni kangluk frup tu yumpham oiraga Manipur ba mase tanabagi panamda pekha lipa thawrang akan mamong kandem tawi Sadar Hills ta hanadigi hauna Naga Furup ki miyoi sing khunda aduna lakli matam gi matu ina koki Furup ki miyoi sing mapam masita tam tam khunda khira khimni asigumba makal gi thoram pangthokpada miyam gi mihut oina mikhal da mai paklaba sing saruk ya haloida bani Naga Kuki ama su Meetei gi oiba kangluk ki mukna bada national highway 2 khulai oina sisinaroida bani Separate administration piba natana atopa lambi leiti KLE Tokai na leiba natana manglom na sangshinabigi atopa lambi amata leiti haina Kuki Liberation Army led khulun KLAL gi Department of Information and Publicity thadorakpa sirol amana phongdorakli sirol sin haidi leibak singi puari iba haibis ayama matamna mukna ibane adubu Kuki jaw miyam gi oinadi hauji I mai amasum tamangamdaba phibam amana puari iri kumza English ngani kungo humdoi digi haurakhiba kangluk irangas adu Kukijo miyam na thogan bani haina malem gi miyam da lan uhana bahonari Imphal Valley da leiriba Kukijo Furuki miyoi sing takthokna bagi panamda akhanaba thausalama ga loinana thawdor thogan kibani haukiba sai ohum da thokiba thawdok sing kupna yengsinba matamda Meitei amasung Kukijo Furuki miyoi sing administrative framework amagi makhana puna hingminaba yaroi haina mayekshina kangli Indian Constitution ki makada Legislative Assembly leiba separate administration ma piba natana manglom na sangshinabigi atopa lambi amata leiti hari